ꯗꯕꯗꯣ ꯇꯧꯅꯨ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯊꯤꯕꯤꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ ꯃꯁꯛꯁꯤꯒ ꯃꯁꯝꯃꯁꯤꯒ ꯁꯦꯠꯇꯣꯔꯛꯏꯁꯤꯒ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯃꯨꯛ ꯍꯦꯛ ꯃꯥꯜꯂꯗꯅ ꯇꯥꯃꯣꯁꯦ ꯆꯍꯤꯁꯨ ꯐꯩꯅꯥꯝꯗꯤ ꯍꯥꯏꯔꯝꯃꯅꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯇ꯭ꯔꯤꯕ ꯉꯥꯏꯈꯣꯀꯣ ꯐꯣꯟ ꯑꯝꯇ ꯄꯥꯏꯒꯦ ꯍꯜꯂꯣ ꯄꯥꯕꯨꯡ ꯑꯩ ꯊꯣꯏꯕ ꯅꯪ ꯀꯥꯏ ꯂꯩ ꯑꯩ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯀꯣꯐꯤ ꯁꯣꯞꯇ ꯂꯩ ꯅꯪ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯋꯥ ꯑꯝꯇ ꯇꯥꯟꯅꯗ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯩ ꯉꯥꯏ ꯂꯩꯔꯕꯅꯤ ꯊꯣꯛꯈꯣ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯆꯪꯅꯤꯡꯅ ꯆꯪꯉꯛꯄ꯭ꯔꯣ ꯁꯤꯕꯣ ꯆꯠꯂꯣ ꯊꯨꯅ ꯆꯠꯈꯣ ꯆꯠꯂꯣ ꯅꯨꯄꯥꯒꯤ ꯔꯨꯝꯗꯕꯨ ꯕꯕꯥ ꯆꯪꯉꯛꯏꯅꯦ ꯁꯛꯊꯤꯕꯤꯁꯤꯗꯤ ꯑꯌꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯐꯔꯦ ꯑꯁ ꯀꯃꯥꯏꯅꯅꯣꯕ ꯑꯩꯅ ꯃꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯨꯔꯤꯗꯨꯕꯨ ꯍꯩ ꯅꯣꯏ ꯑꯣꯖꯥꯗꯣ ꯑꯩꯅ ꯇꯨꯏꯁꯟ ꯐꯤꯗꯣ ꯀꯩꯁꯨ ꯃꯠꯂꯣꯏꯌꯨ ꯀꯣ ꯉꯝꯃꯔꯣꯏ ꯅꯪ ꯍꯥꯏꯗꯣꯛꯆꯣ 이마 아무도 하요미 다모지 아니 팥다능데 토가 이몽시수 로이 센터 더리버네 떠리세 아이 시즌이 에이. 아시네 아이 ꯅꯪꯅ ꯑꯗꯨꯒꯨꯝꯕꯗ ꯈꯜ ꯂꯩꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯄꯨꯟꯁꯤꯒꯤꯗꯤ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯍꯥꯏꯗꯣꯏꯔꯕ ꯑꯩ ꯁꯥꯎꯏ ꯁꯥꯎꯗꯦ ꯍꯥꯏꯕꯁꯦ ꯅꯍꯥꯟꯗ ꯈꯪꯐꯝ ꯊꯣꯛꯄꯅꯦ ꯇꯦꯟꯗ꯭ꯔꯥ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯈꯣꯟꯒꯤ ꯁꯤ ꯁꯤꯔꯤꯁꯤꯕꯣ ꯃꯤꯅ ꯎꯔꯒꯅꯦ ꯌꯥꯝ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯃꯤꯅ ꯎꯅꯦꯅ ꯌꯥꯝ ꯄꯥꯈꯠꯈꯤꯗꯥꯏꯅꯦ ꯀꯩꯅꯣ ꯇꯦꯟꯗ꯭ꯔꯪ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯟ ꯈꯜꯂ ꯃꯥꯜꯂꯦ ꯅꯠꯇꯦꯅꯦ ꯃꯧꯄ꯭ꯋꯥ ꯑꯃ ꯂꯩꯔꯤꯅꯦꯅ ꯇꯧꯔꯤꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯉꯥꯎꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦꯗꯅ ꯀꯛꯏ ꯆꯨꯒꯩ ꯂꯩꯕ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯔꯣꯝꯗꯩ ꯂꯤꯁꯜꯂꯛꯏꯕ ꯉꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯁꯥꯔ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯀꯣꯐꯤ ꯂꯧꯖꯔꯨꯒꯦ ꯃꯁꯥꯕꯨ ꯐꯅꯌꯥꯝ ꯅꯥꯟꯖꯔꯝꯃꯤꯅꯦ ꯑꯁꯤꯒꯤ ꯆꯛꯊꯤꯕꯤ ꯉꯥꯅꯝ ꯅꯝꯕꯤꯁꯦ ꯍꯣꯏ ꯑꯌꯥ ꯀꯩꯅꯣ ꯀꯩ ꯉꯥꯎꯕ꯭ꯔꯣ ꯅꯪꯗꯩꯗ ꯇꯥꯃꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯑꯉꯥꯎꯕꯤꯔꯣ ꯐꯖꯩꯌꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯐꯖꯕ ꯃꯐꯝ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤꯔꯥ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯄꯨꯡꯉꯛ ꯎꯔꯦ 이만하고 아마가 좀 끄덕거려 너희 콘제 양 바질래매 에 신나 그랑 비라미노 ꯅꯠꯇꯦ ꯇꯥꯃꯣꯗ ꯄꯤꯅꯕꯅꯤ ꯂꯧꯁꯜꯂꯣꯕꯁꯦ ꯁꯦꯕ ꯁꯤꯔꯝꯅꯤꯗ ꯑꯩꯁꯨ ꯋꯥꯈꯜꯒ ꯑꯝꯇ ꯑꯣꯏꯗꯦꯍꯦ ꯃꯁꯤ ꯅꯨꯄꯥꯁꯤꯁꯨ ꯃꯑꯣꯡ ꯑꯃꯅꯤ